National Highway 2 da kogi gari mayam ama pallaga kogi kuki inpin kawkhiba total shutdown sine mara kanda kogi gari chohum hena kogi mi passenger pubada natana kogi posai puba truck chamarom ga passenger puba gari singa tanai gari singkhar yauraga punamakse pallaga leiri haiba taroja ore film sida koi driver singna thengnari ba aduga masida leiri passenger singna kogi posai nong sin da ba yada posai sing phanglakta film phoba leirakpa marini hena padlag leirakpa film sukyam war matam sida hoji phoba driver sing sin thengnari awab sing yang kanda ngasigi koi kasmai panduna leiri ba aduga manipur lengakna makhoida miyeng changhaning bi wapum sing phodo lehaba taroja kamai yembe Masih namna na pugadam ne. Sika kamai na lenga ama pandra ka sama na rin si lenga leita ba highway du ne bale ba po sidi. Ay na shutdown to ninge tau ba tau ninge du tau wala tane se highway bu ne se highway bu group khara ka kina tra ka miyo khara ki maralo. Masih di miyam puna ma ki lambi thing ba bu sidi maha kano ki masak ne bu ko. Adana sigi po si mi ki lifeline ori ba sali bu khole miyam si bu ay kun phau ay ki aning ma apa mam leite na thing khole highway tar ka di masih ki wakhalon sidi ma anyhow government na masi magi leba machinery myam sing force myam sing sinaraga machine nampuda puno honaga da mina traga di karai digi mi cha da si pata banatro asidagi amukshu sidagi kari irang horokane ai jo haini ai ngamde ba sum multiple growth or anebo ko si di chain reaction thola anebo ko si myam sing asi government matam chana initiative lokala kanda masi by any means toraga masi gi posi khoi yam thuna no to no honaga da ni natraga di yam film tar oi masigi posi yam no je makhata abdul laksani sine koi matam kuina koi local body election sing tawdana hujiksu administrative committee sing semduna koi miyom gi hak namshil laga lei haibagi miyam penada beleri marak sida koi adc gi mikal matam sangna tawdana lakpadu tawnon mikal pangthona nawi matangda koi deputy cm nemsa ki gen amadi kuki fruit ke mla sing yauraga khana naina kiba paw masu yaure ba tare lokalai khongthang si do kamai yembe khoina democracy haidana sanabi ama khoi sida leirabani na ko democracy da di khoi ki magi mandate people ki mandate si matam ni lo bai sam tangai pade in different levels and different organs ta ko aduna adugi parliament aduga high basing masi khoina pangthok pa ngamdragadi magi democratic failure du ne bugo lakade pose aduna masi akoi system ju thaje yen linkali ba kamu system du fail we hai taragadi madu akoi another system amada akoi henover to bata bani nadra aduna democracy si hingan ge hai taragadi masi tangai phatana tawdu ba yada phiamni aduna masi yam thuna masi covid ki matam ni yethoki buduna hoji bokta dum masi ki poisarang naraga aduni ga adani ga toroga irang la e ama toroga panchayat adc adu da mayam tawbangam da leiri ba pot ama se masi tawbangam agadi yamna farakani na khali tawum su toko poni adu hona view adu masi da yakhai rak thing karak pa yaroi da puna makse state na magi ariba sakti pangal sinaraga election si masi pangthona ba hona view ai nei smaina athamjege masi mo ji uja ki hoji manipur tongan furup mayam ama kogi naga gi